Khongkhang Bridge Kukiland haina thajilame haina maringnaga kangbuna video namduna social media singda thagalakhre. Jiri Lambi ki CC Pur Yoramdaida Bolero ama brake fail oibadaki yungjinkhre hari. Accident da miyoi ama Leikhidre ani amana kanba ngamhore yamna laibak thibani Lambi da laiba SAYC club ki campus manakta laiba hwkhre da ngana ahing pung 12 taba matamda car ama tasinkhre. Gari da tonga kumiyoi ahong ki marakta amadi kanba ngamkhidre mataw karamna tasinkhibano haibadi chapchana khangba ngamdre. Vehicle car number na MN01AS 8301 haide. Lamdam masida Ayus amadi harbel gi drug sing semba yabagi license amata Directorate of Ayus tagi pikiba leitre semliba sing asi illegal ngaktani haina Ayus ki director akoijam lokendro na phongdokhre. National Highway sing B corridor semkat naba thorang paikhalagani haina phongdokhre. Highway gi nakal da hawriba hailei sing mapung phana satpa ngamna bagidamak pollinator natraga B corridor semkat naba gidamak NSAI National Highway Authority of India na ahanba oina lauthokre. Highway gi nakal singda ornamental plant thabagi mahuta ecological plantation tawduna B corridor semgatpagi loinana sahi chupa highway gi nakal da hawriba pambi sing pollination tawba ngamna bagidama honaragani haidi. Highway gi nakal da thagadoriba pambi sing asi pollinator conservation da mapung phana mateng pangna bagidama khudong saba ama pigadoribani thawrang asina khoi amade atai pollinator singna tawgadaba mathau aduda ecology da ahongba leibadu hanta hangadoribani haidi. Masina agriculture horticultural productivity amasung ecological balance da asoba ahongba ama phorakadoribani. NSAI na highway gi nakal da pambi thabada pollinator natraga B corridor asi semnaba honagani. Masagi damak thariba pambi singadu tongan ba yansinaba pambi ohengani masigi manungda leishatpa amadi atai makhal gi pambi sing ohengani. Highway gi nakal da thagadoriba pambi sing adu season kodimakta hauba ngamba pambi sing oinaba kupna yengsengani haidi. Agroclimatic condition amasung local suitability gi matungina corridor sing asi national highway sing gi akoibada thokani laibasagi mapang khudimakta laidiba NSAI gi field office sing da laidiba official singna laisatpa pambi sing khangdokpaga loinana kilometer amada pambi sing thaba NSAI na punna ulak nipu 2026-27 thaduna national highway da missing sada homforom pambi sing thana ba thawrang tawri haidi. Imphal mayol gi all assembly road oidre haidi. Imphal City bu Smart City gi thakta on khatnaba thangal kaithal da mall road na singba semduna make semlabasu city mayosu oidiba meter samarom tamak sangba all assembly road oidabagum lei matam sangna koila thabitabana maram oiraga uphul ama dile kom leinangna miyam chatpada khudong sahandrai. All assembly road asida Manipur State Cooperative Bank Hindi Parisad Passport Seva Kendra Imphal FCI Regional Office amasung Assembly Museum na singbasu leibagi mathakta thangal kaithal taba lambi oibana miyamna numit khudingki leptana sathokasen tawnaribani. All Assembly Road ki hauzik oiraba phibam asigi matangda rickshaw driver amana phongdorakpagi matungina All Assembly Road haraga khangnaba Indira Park ki awang thangbada chaliba lambi asi mari leinabana nikthina semba kaya thengnade. Lambi asida koilas thadana sairaga leiriba nung amadi uphul asina rickshaw atongbasu athaubasu loina awaba amani. Lambi mate ase matam kharagi mamangdadi pothole aso asoba leirambani pothole singdadi nung amadi singlaibak thaduna paka lauraga menkhre. Matam aduda koilas tharakadra khallubane adupu koilasu tharakhidre mana makha taraduna hai thobal amadi kaksing rom chatpa winger amadi Tata Magic parking su maikai asigi kangla pata laibanina lambi asida pot puthok pusin tawbagi sanaribani. Pot chay arumba sing aduga nung amadi uphul marak sida chatpa awaba ama oi. Lambi mate asining thina koilas thaduna phul amadi nung marak sida numit khudingi sathok pusin tawribani haina phongdorakhe. Mafam asida mall phirol na singba yonbagi aso-asoba dukan sing hangnarakpa amadi wholesaler dukan sing su laibanina lambi asi matangwa chunaba moongda semhaningbagi wafam sing phongdorakhe haidi. Mamangi Administrative Committee da yawba miyosing anawba semlakpada yahunbigano haina as emergena phongdokhre. Thasigi taramanga da wangu laifam da pangthokiba pawgi mifam amada sanasam Birchandra na phongdokiba wafam sing taramna oi adubu mamangi Administrative Committee da yawba miyosing de anawba semlakpada yahunbigano haina wangu Youth Front ki Executive Member sapam emergena wangu laifam da
Wangu Youth Front amadi job card holder singna sinduna pangthokiba paugi mifam amada phongdokhre mahana makhata na haikibada ex-chief minister N Biren gi matamda semlamba administrative committee da Bir Chandra Su Wangu Gram Panchayat Ward number 5 ki member ne miyo asina nauna committee si semlakpada misong mikhai naidana miyam ki thabak ni thina torokadaba miyo khansi haiba wafam du taramna ui mahaki warol matungina mahaki ward thabak ni thina tawribra hana yengsilubada Wangu GP gi manungda mahana member oidiba ward asina job card holder sangi kusumal khwaidagi yamdana piba ward oiramkhi masana phongdokiba wafam adu phawba ngakpangamdaba mahaki wafam Wangu Youth Front na yaningde mamangda semlamba administrative committee gi member na wana ama haiba thabakna ama tawba singsi nauna semlakadoriba administrative committee sida makhata na lehenbada kanaribra haibadu CM hwkhre chana miyeng sangbiu panchayat election tawdringai nauna semgadoriba administrative committee asida dimyam gi ihol khangna afaba thabak torokadaba mioi khalakani haibu Chief Minister Khemchan gi mafamda thajaba thamni haina su mahana makhata ke China ga lanthengna ngamloi dabo phibam lakpadagi B-21 bomber chanirom piraknaba demand tawkhre China ga lanthengna ngamloi dabo phibam lakpadagi America gi Air Force ki landmi singna Donald Trump ki lengakta B-21 bomber chanirom piraknaba demand tawkhre panba yabadi hojik lairiba phibam asida America na China ga lanthengna ngamloi dabagi phibam amada lakpadagi khamthengna pakhalaba America gi Air Force ki landmi singna athuba matamgi manungda anoba makhal ki B-21 bomber plane chanirom naba demand torakibane Missile Institute for Aerospace Studies ki report asigi matungina karigumba Taiwan na maram oiraga America amadi China leba anigi marakta lan soknaba taraklabade China gi lebak manung sangsinduna landaba ngamdabagi phibamda urakpana Air Force ki landmi singna makoida anoba makhal gi B-21 bomber plane sing pibiyu haina demand torakibane China ki PLA gi landmi singa long range ki missile sing amadi air attack sing sathabangambagi matikmai America da yamna mayeng tarakhre maramaduna China ga lan sonarakpa matamda mai thiba piba ngamnabagidama thawrang asi haujuktagi hauna ta haugadabane natrabadi China gi makhota America mai thiba nangbaya hairi loinana athu matamda 6th generation fighter jet F-47 su pothoknaba demand tawkhre hairi Sweden da masama ki nupi bu mapuroibana nupa sama kullom da yonthok lamkhre hairi tabada awaba oirba paw ama oina Sweden da leiba nupa amana masama ki nupi bu nupa sama kullom da yonthok lambagi thodok thokre tabada punamak ngakna khre hairi report asigi matungina nupa sam kullom da yonthok piramlaba nupi aduna Sweden gi nupi police ta complaint toropadagi thigalubada thodok adu ta sengnamak thokle haiba khangbangam lakhibani madugi matungda Sweden gi nupi police na yamna kopna thiba hombagi thabak sathakibaga loinana khudam sangdam kya lokhalaba matungda nupa adu phaba ngamkhibane Sweden gi nupi police ki maikai gi phongdorakhibada mapuroi baduna masama ki nupi adubu tongan ba matam singda nupa sama ka kullomda yonthokpaga loinana natabale chat sajat na phuha phuda charan ki haidi loinana pambai leitrabe nupi adugi mathakta nupa singa duna sexual crime kya sathakibaga loinana otpi nabibagi thawong kya su sathaki haiba khangbagam lakhibane Sweden gi nupi police na pharba mara leirba mapuroi badu court na yamdrabada sahi tara jail da lainanabagi Salak pirakpa yai haina su phongdorakle State Mari amasung Union Territory amagi mikhalgi matamasi April da tanaba yai Assam ki phase amakhakta da pangthoknaba taksinkhre hari West Bengal Assam Tamil Nadu Kerala amasung Puducherry gi assembly mikhalsing ase April ki tongan ba tangsing da tanaba yai masigi mikhalsing gi matamasina March ki mei chalakpa sarukta lauthoklaba yai haina ngara official singna phongdokhre Election Commission na Assembly Mikhal Singh asi punna March ki mei chalakpa matamda lauthoklaba yai aduga Mikhal na April thagi tongan ba tarik singda pangthoklaba yai haike Assembly mangagi tam asi May amsung June thagi tongan ba tarik singda matam loire aduga Puducherry gi sahi mangagi tam na June tara manga da loire Assam Kerala Tamil Nadu amsung West Bengal gi sahi mangagi tam singna mathang sitna May 2023 10 amsung tareta loire hadi Poll Authority na Mikhal pangthokudariba state singda chatuna hairiba state sing asida Mikhal gi sem chaba yengsenba haukrabane aduga Assam gi oina su angamba thakta Mikhal gi sem chaba gi thabak tawri hadi